IGP Thamthing Sangbana get Namkhaiduna Sanakonongi complex Changkiba Laite Police Sangai Festival 2025 ki mayok tangarang khongjang changsilakiba khongjang loikhara konongi get manungda changkhibadagi Manipur Police ki IGP Thamthing Sangbana get ngakliba security guard ta thong adugi matangda wahang pahongna bachangsin bani IGP masana Rajya Sabha gi MP su oriba ningthau leisem basana jawbagi yum oriba Sanakonongi complex manungda changkhiba laite haina Manipur Police ki maikai dagi sengdorakli Manipur Police ki cherol amada mathaki wafam asi sengdokladuna Hapta Kangjebungi Akoibada District Magistrate Imphal isna thamkiba thingba thugaiduna khongjang changsilakiba miyam security force na makhata na changsilaktana ba thingki maduda khongjang changsiliba singi maikai dagi police ta bottle ahangba amadi play card singna thomjilaki masidana tana irang laksinaba honabada saruk yariba IGP Thamthing sangbana khongjang da saruk yakibi nupi ama aso apan nanghanbada natana furuf kanglup ki khena ba panduna athing iba wahai na chai thangki hari security force na miyam irang laksinna ba tan khai bada khongjang da saruk yaba miyoi khara konungi get ngakliba security na yaba piduna konung manung da changsin khibadagi IGP masana security guard ta karigi manung da changhalibano haina hangkiba lei adubu IGP masana get namkhaiduna konungi premises ta changkiba laite Soan kiba nupi adu video footage yengduna mahapu masa khangdok na bahonari masige mathakta mathau tawriba police officer amada so panangan kiba du gidama Bharatiya Nyay Sanhita BNS Act 2023 gi makhada Porongpa police station na case ama register tawkhre haina su phongdorakli ZWF na popi pambi antha tuna manghan bage kan bathabak chathari jalayarong gi lamkhai manungda popi pambi thajilakpa ain kaina structure sing semgalakpa manghan bage chathaki bathabak ki makha tarakpa oina jalayarong United Front ZWF na ngasi mangarak su batangka ki oina operation chathakre ZWF na thadorakpa cherol amada Franasina ngasi ayupung tara makai tabada Kangpopi district ki Poringlon Chairoi Pandongba Saitu Sadar Hills ta operation chathaduna loan na tharamba popi pambi sing anthatpaga loina na illegal structure sing amadi popi tharamba farm sing da sijin na bathamna polam kaya mai thaduna manghan khre hari cherola sina makha taraduna jalarong inpuigi ipai puna thambira malam khai manung da illegal immigrants sing na leptana lam khopchin ba umong kok thokpa amadi ahang balam kaya loksen bagi thabak leptana chatharakli jalayarong miyamgi ayaba yaudana lona changsilakiba immigrants sing asina lam loksinduna khunda laita badana tuna masana masabu village chief ningthoni haina lauthogliba asi yumfam yaudaba amadi chanaba yaroidaba wafam ni haina su phongdoragli jalayaronggi ipai puna thambira malamkhai manungda changsilakliba illegal immigrants sing ayambana manipuri loan state language ngangbangam masimangna makhoi asi yellow minati miramdagi lakmani haiba takli maram asina JWF na ikhoigi ipai pugi lamkhai manungda asigumba illegal immigrants singna lam loksilakpa popi thabana chingba torokpa yaroi amadi chingama sungtamda lairiba yellow singna amatoina sigumba illegal immigrants sing asidagi Jackson Minasi haina so appeal tawragli raida IDP single security force ka chawna mukna khre irang laitre hairabani na yumda changjerage haiduna IDP sing chuarchan pudamna thomjin na bohona khre Sangai Festival gi mayok changsilakiba khongjang gi saruk ama oina ngasi ayuktagi hauna sajiwa sawongbung moirang purel amadi tongan tongan relief camp singna changjafam loriba IDP singna Sangai Festival pangthokadariba main venue oiriba hapta kangjibung tamna khongchuchan na bahona rakpadagi khurai lai khrem bi mapada security force singna thatpadagi nakalani gi marakta chawna mungna bathokre amaramda irang laitre hairabani na yumda changjaragi haiduna IDP sing chuarchan putamna thomjin na bahona khre Sangai Festival handokti ba fawba khongjang halloi haina khongjang aduda saruk yakiba IDP sing gi maikai dagi lengak ta kanma wafam thamlagli Tungan tungan relief camp chalai riba inmates singna festival asiba boycott tobaga loina na yaning da phongdok tuna free movement fast next Sangai Festival first resettlement next Sangai Festival we boycott Sangai Festival haina thaba play card kaya pai duna IDP gi gari sing hapta kangjebung tamna thomjilaki adubu khurai laikrem mi mapada security force na thatuna makhata na chalhanda badagi nakalani gi marakta chawna mukna bathoki mukna badu da nakalani makta aso apan yauki amadi security personnel sing ka hen bathawongda pen daduna IDP sing na Imphal East ki DSP maibam tik bijo faziluraba matungda nakal ani makna makhata na khut thana da bahaina yanaba puraklaba matung amuk thadoki thawdo asiga mari leinana inmet amana phongdoki bada laiba asi da thokliba irang asi buloisinduna IDP sing mayumda Hanjil hanba highway sing the free movement leihanduna hanagum leiraba matamda Sangai Festival chamara khena pangthokpa yai adubu irang asi loisin batawdana festival asi pangthokpa haibasi irang loikhre haibaga pangkhangni adubu IDP singi oinadi irang asi loisin dabana ngasi fawba yumda hanjinba phangdana leiri maram asina festival asi handoktriba fawba khongjang haloi haiki amaromda chuarchanpur maikaidagi lanjinaraba IDP sing asi nungthil masagi mayumda changjaragi haiduna thomjilakre lengaki maikaidagi state asida irang laitre santi leire hairabani na masa masagi mayumda hanjin hanbiro haina IDP sing maikai kholau lauduna thomjilakiba miyamgi khongjang adu Bishnupur district ki manung chanba fawak chaw ikhaida security force na thatuna makhata na chalan khidei IDP singi maikai dagi mayumda changhandriba fawwa halloi haiduna lambi mayai da famjinuna laiki security gi maikai dagi miyamgi mof adu control tawna ba tear gas fawwa kaptuna miyamgi mof adu laksin na bahona ki Telangana Live TV da BJP amadi Congress ki spokesperson sing phuna khrei
Telangana news channel ama oriba Yoyo TV da pangthokiba DDVET haina mingthonba program amada saruk yakiba BJP amadi Congress ki spokesperson singna live TV da khupakna thanaduna amadi kinna thinaduna kanba mongda khana choina rakpadagi chawna wathok oikre hari political debate amagi matangda thokiba thodo adu tha sigi taraga nipa na thokibani adubu masigi video clipping social media da saithorakpadagi wathok asi hena chawthorakibani hari video clip aduda BJP amadi Congress ki spokesperson sing aduna wafam amagi matangda akanba wahai kaya sijinnaduna amana amabu hunduna ngangnaba ukhi masigi matungda Congress ki spokesperson aduna khudom bithinduna wa nganglubadagi BJP ki spokesperson aduna sauning bagal loina table da khutumna soduna pakhum piraki masigi matungda live TV aduna debate adugi anchor da kat thoduna mana khumjinduna table da khutumna subagi ahoba makol adu khanglingai mathangi mikupta live TV aduna amu hana spokesperson ani adu ulakpada makoi ani khupangna thanaduna amadi kinna thinaduna funaduna leiramba ukhibani mioi ani aduna funarakpa aduda studio da leiriba mioi singna khamna bohonaba ukhi tibet adu Telangana gi Jubilee Hills constituency gi by election gi result gi matangda pangthokibani hairi Jeff Bezos ki nupina $1 million secret kathokre malengi khwaidagi sanjau paiba mioi singi manung chaliba Amazon gi founder Jeff Bezos ki hanagi nupi Mackenzie Scott na $1 million chatret lom dan tawrakpada pumna mangakpana kham thengnakre India gi currency da lupa 6207919179 gi yamdaba senfam asi amuba jati gi haibadi Black College amadi University singi SBCU gi organization da dan oina pithorakibani Black College amadi University singda pirakpa khwaidiga choba dan ama oire haina su phongdorakli RSS ki khut changlaga Manipur crisis solve tawba ngamloi ki Mega Chandra Rashtriya Swayamsevak Sangha RSS ki khut changlага Manipur crisis solve tawba ngamgadaba nate haina Manipur Pradesh Congress Committee MPCC gi President MLA Kaisa Mega Chandra na phongdorakli MLA Kaisa Mega Chandra na ex thadorakpa cherol amada mathaki wafam masi phongdola duna mahang hai lairiba crisis asi resolve tawba amadi thajanaba puraknaba thawrang lokhatpada government amana luchingba political solution ama mathau tai numit humni gi khongchata Manipur da lakhiba Rashtriya Swayamsevak Sangha RSS luchingba Mohan Bhagawat ki khongchatpu react tawraduna ki Mega Chandra na hai Manipur da lakpa khudingmak Manipur miyam dana ona tainaba paujel piraga manungdana party organization mapangal kangkhanaba thabak thoram sin balakpa ngaktani Manipur da hingsa gi thodok sing tholaktuna mioi lising kaya na mayum makai thadoktuna lanjenarakpa social division amalakpa amadi administrative collapse torakpa matamda miyamna Manipur da mausa gi fibam da hanjilaknaba center government na chapchaba thorang lokhalakani amadi center gi luchingba singlakani haina thajanaba matam laiki haina sufongdoragli Magna hai hojik lairiba neta daba fibam asi government amana luchingduna political solution purakpa administrative accountability lehanba amadi amaga thajana hanba amachangi ideological organization sing mapangal kalaga santi purakadaba nate center na pukjel sengna Manipur crisis asi loishinba pamdabadi santi purakna bagi chapchaba thorang ama yatpa unified command structure ama lehanba amadi IDP sing masagi mayumda hanjinduna lehanaba hona fam thoi khwaidagi maru oibadi mausagi punsida hanjulhanba community khudingmakpu protection piba amadi victim singi achumba while fangba haibasini masina tana political natraga ideological oiba mityeng da lakpanadi asengba governors amagi maut sinba ngamloi hainasu MPCC ki luchingba sina makata na phongdorakli panba yabadi RSS ki luchingba Dr. Mohan Bhagawan numi humni gi khongchata ngarang Imphal da thunglakibani magna Manipur da leiringai RSS ki member singa closed door da interaction kaya mathang pangthoktuna wa awang nongpok state singda organization asigi thabak thoram sing yengsinggadawribani mahangna entrepreneur sing travel luchingba sing saknaraba mioi sing amadi state asigi youth organization singi luchingba singasu unanaba thorang tawribani mitop masak khangdokpa amadi maram da halanbagi thabak lepachum loi en Biren yumthangnaba leibak singdagi lona state asida changsilakpa illegal immigrant sing masak khangdoktuna makhoibu masagi maram da halanbagi thabak leptuna leiba chumde haina hanagi chief minister Nongthomam Biren na phongdorakli ex-CMN Biren na ex thadorokpa warol amada mahangna luchingba NDA lengangna matam amada state asidagi illegal immigrant sing masak khangdoknaba biometric lobagi akan mathabak thauki matam maduda yumthangnaba state singi luchingba singna yaningdaba kaya phongdongnaki adubu ngasidi madugi maru oiba adu khanglakpadagi biometric loduna mitop khangdokpaga akanba thabak sing tongnarakli Mizoram da su state lengang na illegal immigrant ki issue asi khanglakpadagi ngasidi biometric loduna mitop khandoktuna maram da halanbagi akan mathabak lokhalekle hairi laibak thibadi mitop masak khangdokpagi ihan hana thabak lokhalakhiba state asigi oinadi ethnic violence ki mingda
ꯆꯨꯞꯆꯥꯞ ꯆꯠ ꯂꯩꯔꯤ ꯃꯁꯤꯃꯛ ꯑꯇꯝꯅꯅ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯒ꯭ꯔꯨꯞ ꯈꯔꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯏꯔꯥꯡ ꯑꯁꯤ ꯊꯑꯣꯏꯅ ꯊꯣꯛꯍꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯏꯁꯨ ꯑꯁꯤ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯅ ꯂꯧꯍꯧꯕꯒ ꯂꯣꯏꯅꯅ ꯏꯁꯨ ꯑꯁꯤ ꯅꯥꯊꯩꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯗꯨꯅ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯃꯔꯝꯗ ꯍꯜꯍꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯨꯅ ꯂꯩꯕ ꯆꯨꯝꯗꯦ ꯍꯥꯏꯅꯁꯨ ꯑꯦꯛꯁ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 11ꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄꯗꯒꯤ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤ 51,113ꯒꯤ ꯃꯅꯨꯡꯗ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯕꯒꯤ ꯊꯕꯛ ꯆꯥꯗ 58.15 ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯥꯏꯖꯣꯜꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯟꯗꯛꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫